Jawaharlal Nehru Prime Minister Oiringai Matamda Kabo Beli Pithoklambani Haina MP Lesemba Sanajaoba'S Parliament Thamkibu Wafam Adubu Yaningdaba Fongdokluba Mpcc Vice President Hareshwar Goswami da Kihalakpa life attempt Taurakre Hairi Loinana Thawong Asibo Congress na condemn Tawi Haina Mpcc President K Megachandra na Fongdorakpaga Loinana Hiramasiga Mari Lenana DGP Amadi Imphaliski SP dasu Aiba JP duna Wakat Kre Hairi Moirang da Pangthopa Paugi Mifam Amada Megachandrana MP Sanajaoba'S Fongdokhiba Wafam adu Manipur gi iningthau ama oina Fongdokhiba Wafam natte BJP gi MP ama oina Fongdokhiba Wafam ni Mahakna Fongdokhiba Wafam aranba Wafam amani hairaduna Congress ki maikaidigisu academic hoiba clarification pikre haina Fongdokhi State Congress President asana magha taraduna MP gi thawong asidi Manipur da thokliba irang asi na thaiduna punanaba Jawaharlal Nehru na Kabo Beli pithoklambani haibu wafam Parliament puthokpani haina Congress na logdaba ngamloi Parliament puthokhiba Manipur gi budget adu anti people oiba budget ni Puthorakliba budget asidi Manipur da thokliba irang asi makha ta na sangthakho haibaga chap manai haiki Sri Hareshwar Goswami Vice President Manipur Pradesh Congress Committee da magi personal life da kehalakpa khorhalakpa leibado Manipur Pradesh Congress Committee gi mahut sinjaraga aina madu nungaitaba phongdokjari masiga mari leinana Manipur gi kai khumnajari ba DGP amasung concern Imphal East ki SP da aina personally wari sakhre amasung ai base pigre mahaki life adagi mahaki free movement madu protect tawinanaba ai ba report ama pigre Kabo Valley se Congress Party ki Lusingba Jawaharlal Nehru na Pithombani haibase Haujik laiba Manipur ki turmoil situation se masi divert taunanaba amasung bordering area gi environment se kyau soknanaba tawrokpani haina logdaba ngamoi